Manipur da COVID-19 positive oibagi case NONGMA-NONGMAGI HEN-GATLAKLI NGASISU state asida COVID-19 positive oiba Thengnakhibaga Loinana HOUJIK PHAOBADA COVID-19 positive oiba Mee gi masing 255 Shukhre Hiram asiga mari Loinana Health Services Manipur na thadorakpa cherol amana hai ngarang nungthil pung ani dagi ngasi nungthil pung ani phawbada punna sample nimpu humdoi test tawkhi sample nimpu humdoi test tawba aduda positive case tarani thoi thengnakhi hairiba pungpham asigi manungda COVID-19 positive oibagi chang asi chada 18.8 oikhi ngasi thengnakhiba COVID-19 gi case tarani thoi adu Imphal West District tagi 9 amade Imphal East District tagi 4 ni laichet asigi punna sample 258 test tawkhre sample 258 test tawba aduda Imphal East District ta 59 Imphal West District ta 163 Bishnupur District ta 8 Kakching District ta 1 Thengnakhibaga District ta 2 Chandel District ta 1 amade Thoubal District ta positive case tara thengnakhi hairi HOUJIK PHAOBAGI oina miyoi 159 naba phaduna discharge tawkhre ngasina miyoi 16 naba phaduna discharge tawkhi HOUJIK active case 38 leiri HOUJIK state asida oirakliba laichet asidagi ngakthoknaba miyamna COVID-19 gi chatna kanglon ngakna chatpagi tangai phadaba lei loinana oirakliba phibam asida miyam mipaidanaba cherol asina makhatana khangalakli Panba yabadi haukiba tang mapanda Bishnupur District tagi miyoi ama chahi asigi ihan hanba oina COVID-19 positive oiramba thengnakibani